अहानबद मरोइब पाउ असेंग एजुकेशन की चना कांगलोन ngaktuna private school लिंखतुना तुंगी हौरकदबा अंगांगसिंग सेंबदा अखोई खुदिंगमंगना थौदांग लौमिनरसी हाइना ऑल मणिपुर recognized private schools welfare association हाइरी मणिपुरी लोलबु भारत संविधान की निपान सुबह शेड्यूल चनखिबा इंगसोक लिसिंग अमगा चमापन मरफुद्रा निथोई अगस्त की तांग कुन मिट असिबु निंगसिंगना हंदक चही कुंथ्रागा मरी सुबह लैंग्वेज डे पांगथुकदौरी खुरुमजरी ISTB बु मिटिंग ताबिरी पुनमु पुतराम नोकचरी हौजुपाउ संदोन पिजरी असेंग एजुकेशन की चना कांगलोन ngaktuna private school लिंखतुना तुंगी हौरकदबा अंगांगसिंग सेंबदा अखोई खुदिंगमगना थौदांग लौमिनरसी हाइना ऑल मणिपुर recognized private schools welfare association सिगी president लाइश्रम जोइनंगसी ऑल लंबुलेंद लेबा होटल एमोलेस पांगथोकिबा कुनगनी थोइरक सुबा private school day की थोरम हाइख्रे role of private school in the successful implementation of national education policy NEP 2020 in Manipur हाइबि हिरमदा पांगथोकिबा थोरम मसिगा मरि लैनना लाइवै खरबा ओजा सिंगी मफम द लैशु कतुने काई खुमनाबा उतकी अमदी बेस्ट टीचर अवार्ड 2025 की मना एम जेमिना लेमद पीदुना इकाई खुमना खिबगा लोइनना सोवेनर अमसु फोंकी ngasi की थोरमद्र DM University former vice chancellor professor Nomaitiam Rasmohan all Manipur recognized private schools welfare association president Laishram Joy council of higher secondary education secretary Khundrakpam Asik Kumar board of secondary education secretary CJ Gurumium Jitelal amadi all Manipur recognized private schools welfare association advisor Namoijam Tombana athoiba mithunglen sing oiki joina makha taraduna ngasimag India pumbada haugalakliba education ki honglakliba education ki kanglona sida iramdam asida su honglakliba kaya sida yawba ngamnaba ki damak lokfam thokpa thodang singi achetpa warep ama lominarasi manamasna association asigi makha da leiriba private school singda thingnari ba khudong chadaba kaya adubu apunba ki pangalna thingnaminaba changi haiba wafam sing phongtokhi Manipur recognized private school association na aikoi sai khudingi August ki tang taramapal si private school day haina ngasi fawba aikoina observe tawna laksari ngasi aikoina pangthuk chari ba si kungani thoirak suba adumlaba private school day numit ni aikoi private school tawe haidana aikoi mathong maram khangdana tat pata private school tawbagi thabak toksi aduna private school tawba targadi asengba education ki kanglon da yumpham oiba adunglo private school akoi linkhatana madubu akoina ngak sendana tunga horkaduriba icha inau kayada aseng mai education piduna lamdam sigi maru changba khunai gi naharol sembada koi khudimagi thogang adu yaminarsi haibasi matang asigi kungani thorek suba private school day numit asida aigi member school singda paujel simatang pizari Manipuri लोलबु भारत संविधान की निपान सुबह शेड्यूल चनखिबा इंगसोक लिसिंग अमगा चमापन मरफुद्रानी थोई अगस्त की तांग कुन निमित असिबु निंगसिंगदुना हंदक चही कुंथ्रागा मरी सुबह लैंग्वेज डे पांगथोकदौरी त्रिपुरा लेंगा की डायरेक्टोरेट ऑफ कोबोरोक एंड अदर माइनॉरिटी लैंग्वेज सेंदुना अगरतला नजरुल कलासेत्रदा अगस्त की कुन अमसुंग कुनगा माथोई निमिनि नि चुपना पांगथोकदबा थरमसी अगरतला म्युनिसिपल कॉर्पोरेशन की मेयर अमदी MLA सु ओइदिबा दीपक मजुमदार ना हौतोकनी थरमदुदा एजुकेशन की स्पेशल सेक्रेटरी RH कुमार IAS ना गेस्ट ऑफ ऑनर ओइना सरुक्यागनी डायरेक्टर आनंद हरि जमातिया ना थरमपु ओइगनी कोबोरोक एंड अदर माइनॉरिटी लैंग्वेज डिपार्टमेंट अमसुंग Manipur advisory committee की members sing yauna meeting da lepna khiba matung ina thauramadu special guest oina advisory committee की vice chairman TS Nil Kumar MSPI की president L Choi Chandra masung MSPT president L Birmangal su sarukyagani निमिनिनी चुपना पांगथोक पथौरमसे सेमिनार कवि सम्मेलन मखल क्या की जगोई थौरम सु यावरी हाइरी लाकलिबा तांग कुनगा माथोई फौबा निमित हुमनी चुपना चथगदबा नेशनल वर्कशॉप ऑन स्पोर्ट्स एंड न्यूट्रिशन की थौरम ngasi कांचीपुर लेबा मणिपुर यूनिवर्सिटी की कोर्ट हॉल दा होतोखरे डिपार्टमेंट ऑफ एंथ्रोपोलॉजी फिजिकल एजुकेशन एंड स्पोर्ट्स होम साइंस एंड IQAC पोल स्टार कॉलेज यांगलम वाउकाई अमदी कॉलेज डिपार्टमेंट काउंसिल मणिपुर यूनिवर्सिटी का खुसमना सिंदुना पांगथोकिबा थौरमगा मरी लेनना मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्रना मणिपुर दा हिरम खुदिंगमक की मसक नाइबा फावरबा सानारोय क्या लेखरे हौजती मालेम पुंबदा हिरम खुदिंगमक की कंपटीशन की चांग असि नोम नोमगी हेंगलकली मालेम की हेंगलकलीबा कंपटीशन की चांग असिदा थेंगनाबा ngamnaba masa mawo faba tinjang kaijang daba sanaroima oiba mathau tai aikoi
ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯗ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯌꯥꯎꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯇꯕ ꯌꯥꯗꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯐꯕ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯣꯛꯄꯗꯒꯤ ꯂꯨ ꯇꯣꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯍꯩ ꯀꯌꯥ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯅ ꯇꯨꯡꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ Every sort of competition is very scientifically monitored. Each and every step, each and every item of nutrition and food which are to be consumed by the athletes or the sports person, even the number of breathing, even the number of steps, everything is now very scientifically and technologically monitored. And therefore, we also need to meet the requirement of the international norms. We need to know and we need to make our athletes and the sports person to go and to be say familiar with what is happening at the global level in different say competition. Government Ideal Blind School Takil gi Yankai Gani Suba Foundation Day gi Thoram ngasi pangthokre Thoram gi saruk amo oina mahiroy sing gi group instrumental performance ukhi English ngani kun gamanga gi metric exam da pass wangna tawrakraba amadi essay competition da makong mathang takraba mahiroy sing da puming thogatuna taramna ukhi Social Welfare Department ki makhada leriba school asigi foundation day ka mari lenana Social Welfare Department ki director Ana Arambamna school asida tamliba visually impaired mahiroy sing bu makhoi gi talent sing bu saugat poina amadi makhoi na school asigi thokraba matamdasu mi ama oina hingba ngamnaba academics ki khakta natana punsi ki tangai fadaba tongan ba day to day life skills sing lehinnaba school gi oza sing madi department gi site gi kan hotnari haiki Ideal Blind School gi thengnari ba khudong chadaba sing gi matangda director na girls hostel gi structure semgatnaba work program da hawkre approval fangbaga thabak hauragani haina phungtoki school gi mapan gi taibangda masa mathanta hingba ngamnaba matam siga chanaba facility leiba digital library gi proposal amasu thakre haiki bagaloinena computer ge upgrade tawgadaba leiba singsu athubada thabak paikhalagani haiki She school se blind visually impaired ki hai tare ko moi ki damukta sinba koi ki department social welfare department ki makha da leiba school ne chigi school se da visually impaired mayam bu just koi ki academics ta na tab ko different skills id moi se independently kamaina id koi ki once they leave the school independently function tauna ba id day to day life skills kumba shu learn tauna ba oja mayam ki id moina kanu patna biri ko school sigi shu hoi akoi ki department ki site ki shu patnari as much as possible whatever we can do for the school awat pa shu mayam ti lei du shu akoi ki id constraints lei bani na government ki site ki shu amtang di loina mak tawba ngam da bani na tapna akoi ki site ki shu patnaraga mi khatna bati hotna jati Porampat Police Station na the Women's Social Welfare Association Wangkai Angom Laikai Mahabali Apunba Merabai near Hanuman Thakur Nupi Khonai Chokhat Kanglup Wangkai Ningthempuk Himapal Amadi Wall Club United Wangkai Angom Laikai ka khusam naraga Mayai Kaba Chinjak Chaba Madi Yonbagi Mayokta poster campaign ama Wall Club United ki campus tagi hauraga Mahabali Lambi Paring Fautuna Chakre Poster campaign adu da sarugya ki ba Imphal East Police ki officer in charge Sandra Kumar na lamdam asigi haugalak liba tungi yumbi oigadori bana hakyana nisagi ipak ta lukki gadaba sidagi kalhauna bagi wakhalonda ngasti poster campaign asi pangthokpani mahangna makha takibada mari leinaba lanai mioi amadi organization khakna nisa chaba amadi yonbagi wahau loshin bangamloi maramaduna lamdam asida mayai kaba chinjak yoliba mioi singna lamdam asi tinjang kaijang daba ohindaba yade haina wakhalon thambaga loinana nisa thingbada achoba thodang lobagi tangai fadaba lakle haiki Sisi akoi Porampat Police Station na organize tawraga akoi gi Mahabali gi adigi Wangkai gi leiba adigi sigi Ningthempur ki mapan gi adi Sanakun gi mara pai bi mai bensing adi amadi akoi gi Wall Club United Wall Club ki members sing yauraga akoi gi campaign against drug abuse haiba thimji makha da akoi gi program asi chathajabani masi chathabagi marui ba maramde hoji inkhala iba naharon jing maruina naharon singina nisa chabai hengkalakpa adagi
ꯑꯅꯤ ꯅꯤꯁꯥ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯃꯌꯥꯝꯅ ꯆꯠꯀꯗꯧꯔꯤꯕꯁꯦ Indian National Congress na India pumbada huranba haiba phajadaba wahi sisinaduna BJP bu maral sinaba hotnariba si democracy chatpalaiba asidadi yamna luzadaba thawongni haina BJP Manipur Pradesh ki Vice President and Nimbas na phongdokre Nitya Ipat chuthekta leiba thambal sanglenda party siki General Secretary K Sarat Kumar yauna pangthokiba paumi singa unabadu da mahak makhatana Congress na thengkhang kya da EVM na maram oiraga BJP gi lengak Lairibani Haina Parliament amadi State Assembly Mikhalda Haiduna Lady. Adubu Congress na Lengak Liba State EVM Sizinadana Mikhal Pangthoki Dabra Haibasi BJP ki wahangni. BJP na bot Hurali Haiduna Maral Siri Basingasi Congress na Power Hena Pambadagi Langtak na bana oigani. Inglisingani Taraga Maridagi Lagliba NDA na Luching Balengasna Indiabu Malimgi Chakhot Palaybak Singi Lamjilda Yawbangam Lakli. Adubu Congress Party di India Chakhot Panatraga Chakhot Tabasida Mathau Tadabagum Power Hena Pambarom da Tabak Tawduna Lady. Operation Sindurgi Matang da Congress ki Luching Bakharana Pakistan ki spokesperson Gum Wangangli Masi Makoina Tasina Lebak Nushibo Eramlabadi Ngangfam Toktabani. Ingsok lising amaga chamapan marfudra humdoi UN General Assembly Pakistan India gi mayokta pukhalakiba wafam amabu matamadugi Prime Minister PB Narasimha Rao na haizarakpadagi matamadugi opposition leader oina leikiba Atal Bihari Vajpayee na Pakistan ki mayokta wa ngangkibadu political party ki khenaba thamdana India bu nungsibagi ni haiki Indian National Congress ne mating leiragadi sahi ani suraba ani helaba Manipur ki koi thokriba thokdokse sigi matang sida makoi stand chapchabai stand do haibiyo kari gi misam praja singda wa adana na akoi awana tar praja sing sida hanjan sing akoi gi hu gamjelaga amuk hen wana na praja sing wana na ba leiriba sarkar se masi namdana induraga akoi gi anauba sarkar ma Porangna election town na somna kandu na sangsan na leire Congress party ki lusingba akoi ki leader of opposition oiba Shri Rahul Gandhi ji na Bharat ki praja singda kamiba hu se masi yang kuina saloi Congress party makoi ki manung da leiramba phattaba wakhallon singdo madu thaduk bi herga Bharat nungsibagi wakhallon do maduda sagat pangamna honnabiu aduidi noma natra noma sarkar pairpa power pairpugi kano su lakhini haibigi wafam se ngasi gi Congress ki maruoina Congress ki कार्यकर्ता सिंह कर्मी सिंह लीडर सिंह मफम थमजर General Secretary K Sarat Kumar na Bangladesh Pakistan amadi Sri Lanka na chingbada thokliba leibak manungi wathok sing Congress ki luchingba singna miyamda aranba pau sing sandoktuna India bu langhanna hotnari Prime Minister Modi gi ahum suba lengak amadi Operation Sindur ki matangda Congress na BJP da siriba maralasi yumfam yaudabani ECI amadi Supreme Court na board horali haibagi matangda khudam jangdam sing Congress na puthokna bahairabasu puthokpa ngamdri India gi ahanba Prime Minister Sardar Vallabhbhai Patel na oigadaba du Jawaharlal Nehru na board huranduna oikibani hainasu maral sirakli Sonia Gandhi na Rajiv Gandhi da lohonglaba matungda Sonia Indian citizen ondringai da electoral roll Congress na mahakpu hapchin kibani EVM season adringai da Sonia Gandhi Rajiv Gandhi Rajesh Khanna amadi mioi ama yauna mioi mari Congress na lengak lingai matamda amukta da board thadakhibagi record sing lady Masi Makoina bot Huranbagi Tabak Tokibagi Kudamni Operation Sindurgi Matang the India gi Chief of Army Staff pu Rahul Gandhi na Lambigi Gundani Haikibadu India bu Malim Leibak Miyam de Yonbani Rahul Gandhi na BJP gi lengak na Tauriba Tabak Sing Lale Hariba Sing Thauna Ledabadi affidavit Tawduna PU Haibada Ngamdribasi Karigino Haiki Karnataka to Saka Paideva. Aku Saka Paiba Lamdai Royal Boko. Karnataka to Saka Paideva. We get to see Parambara Dineva. Joral Nehru Prime Minister to talk of the man and no easy. Congress to Chelo Canona, Madma Gantina. Congress to Chelo, Congress political party when a Putono sitting in Katam, no Bono, Lincoln Sangatani. Happy Madma Gantina Hiram Neva. Aduki Marum the Nemo Sanese. Congress Masana Yazar militation. Masana and Mita Weber, Kayin Humbra. Using which mean to later never. We are money of the lady and way. Ojo hoy tiki
तामोई बुबी होएगा कमसा हो करे मैम से लुई रही मुझे लुई दुरम ने हंदक की होम मिनिस्टर मोइन याम कन्ना प्रचार तब जो होम मिनिस्टर लागा मणिपुर मीटिंग कन्वीन तो है मुझे सो मेनी वर्किंग प्रेसिडेंट सो मेनी जनरल सेक्रेटरीज लाइदिबा मैम दि मरक तकी ऑल पॉलिटिकल पार्टी की मीटिंग टू रिप्रेजेंट तो बिरमगा सरुक या बिरमगा अनदर गनो मद फोरम दा मोइन प्राइम मिनिस्टर के अपॉइंटमेंट लौगेरा होम मिनिस्टर की लौगेरा कना की लौगे कनाई लौगे लौबदा कनानसो ऑब्जेक्शन तौदो नतेबा अदु मतमदुदना मोइ मसाना मी लेते लाखिदबनेबा अदुमाय तौन इंडिया काचिन का पुनमक्तने मोइ तौरिसे अदुगी केनुदुन एंजाइटी दुनने मोइ नुजि लाओ ngang ngoi khangdiba tongni toru khangdise ai aduna hujiki akoi honorable mla megachandra congress president harido madu aidi yam lum logde maramdi moi masana simon ti lok thokjagramne adu hairugi moina ngangise aina somna singang uraga somdana kari ora payaba somdana si haraga somdana kari ora payaba moi khandre buje adigi problem torpa adigi har photo koktene haidise Ministry of Consumer Affairs, Food and Public Distribution की मखादा National Food Security Act नपसागी beneficiary card holder सिंगदा मागी फंगफम थोकपा चाकथुंग सिंग नियम चुमना अमदे मपुंग फाना योहनब पांदम ओइना कुंबी AC की MLA S प्रेमचंद्रना ACS द प्रजा मियाम गी मिहुत अमो ओइना MLA ओइरखिबदेगी Assembly Constituency AC की polling station 35 ता मपुंग ओइना नुपी कमिटी सिंग सिन्नदुना मियाम की चाकथुंग योहनबदा थौतांग लौरखिबा नुपी कमिटी सिंग की फंगफम थोकपा चेंग किलो अमदा पैसा सिनो 10.3 की सेनफम सिंग ngasi salan konjinda leibe yumda MLA S Premchandra ne yanthokre Food Security Welfare Scheme amo oina leba asida kumja lising ani kunda Prime Minister na hongdokhiba scheme amo oiriba Pradhan Mantri Garib Kalyan Anna Yojana PMGKAY scheme asigi makhada napsagi beneficiary sing da hakthengna fangfam thokpa chakthung sing mapung fani yohannaba kumbi AC MLA S Premchandra na polling की नुपी मयाम की कमिटी सेमदुना चेंग चाकी थबक सिंग सिनारकी बदुगी इंसेंटिव अदु MLA ना कमिटी नुपी सिंगदा यंथोकी बाक्सी लेरमद्रदि अखोय लेरमोय अदुना आयेंगे अखोयना पोइबा इसा इसुसिंगदसु अखोयगी इरेबाक्से मसिगुम्बनिको मसे अखोय पुनमकिनिको मसिना अखोय सिबोक्ति अखोय हायना तबदमनिको हायना ताकपि तबिरम बायबसे मामा मापा होइबा लीडर होइबा अखोयगी इथौनी हायबसे आइ मपुदम तैना पल्ला लाक्सरदनि Manipur Innovative Youth Organization Delhi Mayon Nasinduna From Pandemic to Panic, the Dual Trauma of COVID-19 and Ethnic Conflict on Manipur Youths Haibe Hiramda Academic Talk ki Thoram Bauparad Labor Seva Manipur ki Holda Pangtokre Thoronga Mari Lena Mayon ki President Waikun Chenba Maitena COVID-19 ki Matung da Manipur da Hauzik Thokliba Ethnic Conflict asna Naha Singi Wakal da competition ki Hainabi Thado Oga Tungi Punsi Ubangam Dabana Hingbagi Wahantok Laitabagum Hinglakbagi Fibam Urakle Crisis asina Mapal da Lyric Tambalakwa Mahiroi Singh Mangam Sandabaka Yorokana Haurakliba Mahiroi Singh da Thauna Pangal Hapnaba Pambai Tinabagi Pandamda Thoramasi Sinbani Haiki Seminar asina men oina akoina sinjaribagi maramdi ngasi haugiba sahi mari manga amasitagi covid lesson graba matungda amuk covid tagi kitang hawgolakwa hawrakwa matamsida amuk manipur gi irang lesson gibsina maram maraganjida manipur gi naha amadi satra sida piriba mental trauma anxiety na chingba issue mayam ama haugiba numit kharani tha kharani sida adum thoiba thodok ngarang maktada naha ama society roga sirambagi issue masida natana haugiba moirang da thokiba thodok sahi tranga tha suda ngai ba anga am school halaga society roga sirambagi thodok sing si ngasai gi akoina khanjabada haugiba sahi manga ama taru amasidagi leiriba situation sina maram oira kanda tohan ba yabagi possibility leigani haina khanbadagi akoina masida awareness amkhak pina nabagi damakta tongan ba akoigi department dagi rims dagi akoigi doctor sing academician sing akoina kaujaraga hariba seminar se akoina ngasi sinjabani Hauji Paugi Marthana Temba Brem Tang Nominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Hindi magigano. Alam mo tamo. Sige yung say, next time di na check sim na laksi laga tamo ka banine. Tadarang se juhar habaga am takidarbo. Asum na, mayam na machalbo ngapshan lugum. Masige yung masibo, aso yan ang ko kada batagi. Next time di na ngapseli.
Extec TMT Johar Habati Martok na Sembani. German technology Sinamana, concrete Katokna Tinaba Matamda, Papamul Amuk to Hena Angle Adley. Extec TMT, strength is in the twig. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung na mayambam khana taram nokchari makhataba paw pizari ngarang Jaipur da pangthokiba Miss Universe India 2025 ta sarang them Nirupamana 4th runner up title lobagalina Miss Popular Award fangkre mahak kakching khunau lamhaba lekai degini Film Education and Welfare Foundation, Aurangabad, Maharashtra, Mumbai na sinduna ngarang Maulana Azad Research Center, Aurangabad ta pangthokiba Taruk Suba Roshan International Film Festival 2025 ki award ceremony da Dr. R.K. Noyansana Devi ki story da masamak na puthokpa Manipuri feature film Yahau Thengba Khoimu Blossom of Love na festival adu da top 5 film award 2025 pi done kai khuna rakre Best Feature Film, Special Jury, Best Story, Best Producer, Special Mention, Best First Time Filmmaker, Best Male Director, Madi Filmsda Thabalaimagi Saktam Langlibi, Ithoi Oinamda, Best Actress Special Mention gi Lemjaningai Oireba Award Sing Piduna, Ikai Kumnabo Lakre. Malim gi oina tongan ba country, Humfu Hen Bedagi Apunba Film, Lising Amaga Chongarom, Tazilak Bagi Manungda, Film Chaniga Yankai Kangatuna Pangtokiba Film Festival Aduda, Yahau Thengba Khoimuna, Top Best Film 5 Kangatpada Yaurpaga Lenina Tungan ba category singda award sing pidone kai khunabo lakhibani Ngasi Manipur School Students Transporters Association Amstagi member Tarana Saba drive timama pangai line gi Amstagi makhada leiba school singda Amstagi rules and regulation ngakuna chatlibra haiduna ngarang dagi drive chataba hokre amadi school singi in charge singda su drive asigi maramda information piduna khangan khre amadi makhatana atopa firm singda leiba school singda su makhatana drive chathaki gani haina phungdorakli MUC Department of Theatre ki BA 6th semester masung MA 4th semester 2024-25 ki Major Theatre Production Nongban Saura Manipur Dramatic Union ki Auditorium Hall da utkre Manipur University of Culture ki Department of Theatre na sinduna pangthoki ba thoram adada Manipur University of Culture ki Vice Chancellor Professor Paunam Konindro na Manipur University of Culture Nauriba University amani at the university ga yengnabada infrastructure da watlabasu performance academic tadi culture university na university singdagi ani subada lay telaba matamda theater dance music the international level da achoba contribute tawri Hungary the university chamaga tararom na saruk kyabada chathariba festival da Manipur University of Culture na India represent tawri university isina hotnarakpa mahiroi singi talent intelligence na saruk kyabangam Pangthokliba Nongban Saura play asi miyam da pauchel piba play mo igani theater production asi exam gi saruk amani lam asi leiriba singi comment na yamna maru oi maduna tungda hena afaba play puthopangam gani haiki Sari University asna ekoigi huji ekoina telaba matam sista ekoina theater gi lamdo bi dance to bi music to bi ekoina ngamja khradang ekoina India ki keno dasu amsu international level dasu koina ngamjaba khradi koina adum contribute tawjiri aduna akoina ngamjaba haiba area series koina tawjiriba khrase mase tamna national amsu international recognition ji adu haiba asingba pangthu iba sista tasingna makti mairui singsigi makoi talent adigi makoi intelligent When a pangtopang mamam singdo, a make seeing now, Aquina, Masista,
सरुक याब ngambase masini akoina honajamang kitang urasu akoina keno phangi haina kanjarisi Tungda MUC Department of Theatre की BA 6 semester अमसुंग MA 4th semester 2024-25 की major theatre production नोंगबान सौरा University से की महिरोई सिंगना theatre play ओइने उत्की Disabled Development Association Manipur DDAM की Taragamapan Suba Foundation Day Singjamai How Ground Basketball Court Achamba Thoram Amaga Loinana Pangtokre Jamna Pangtopa Thoram Aduga Mari Lenana Housing Visakhapatnam the wheelchair basketball की training course Oiduna Ladiba DDAM की General Secretary Muhammad Yunus Khana DDAM na Matam sang na inam da masila iriba disabilities kya gai yaifana ba kholaw kya lawbaga loinana thabak kya paikhatuna lakli department sing da disabilities sing gi oiba rights ki matang da demand tawtuna lakpana mathang mai paklakhi the Rights of Persons with Disabilities Act 2016 da disabilities sing gi yaifana ba haiduna mapung fana ek asibu pass tawduna Indian Constitution na chengak piri adubu iramdam asida di khangbi ubidana leiba adugi damak kholaw lawduna lakli Manipur government na RPWD Act 2016 asibu ikai khumnabu aina lenga ki thabak loba amadi education ga mari lainaba singda reservation piba horak pasisu DDAM amadi masiga chatminari ba wakhalon manaba singi hotna jamalni amadi ek asibu lengak pasingna ikai khumnaba utpani hairi इरम द मणिपुर लेबर डिसेबल सिंगी दमक्तरी DDM न लाउ कयाम लाउदुन लाई राइट टू पर्सन विथ डिसेबिलिटी 2016 ची मपुंग फाना फांगन बि अमसु सेपरेट डायरेक्टर हंदु स्पोर्ट अमसु स्किल गी मरम दजु खोइ तौबो जाबा मतें कयाम तौदुन लाई हौजो हौजिकसु अखन नेशनल इंटरनेशनल कयाम पुथोक चांगरा DDM न हौजिकसु मखा ताब होना जरी अदो अखन मखा ताबसु होना जकिनी अदो डिसेबल गी वेलफेयर दमक्तरी खोइ अंगम तौबो जाबा थौक तौकिने अछि मयाम द थमजरी Houseless pada maroi bapau amka na lominasi Asing ba education ki chana kanglon nga tuna private school lingkhatuna tungi haurakadaba angang sing sembada aikoi khuding mangna thodang lominarasi haina Manipur Recognized Private School Welfare Association hari Amadi Manipuri Lol bu Bharat Sangvidhan ki Nipan Suba Schedule Chankiba ing sok lising amaga chamapan Marfudrani Thoi August ki tangkun nimit asibuning singduna Andak chahi kuntragamari Suba language day pangtukadawi Hauzik Haugyona di ISB na sandok jari ba pao matanga solution jari Miring tabiri ba punamang po amkana kurum jari